ꯁꯛ ꯀꯧꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯀꯨꯝꯃꯩꯅꯤ ꯍꯨꯃꯥꯡ ꯁꯧꯕꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯔꯝꯗꯦꯕꯀꯣ ꯑꯗꯣ ꯊꯔꯣ ꯃꯔꯤ ꯃꯌꯥꯝꯁꯨ ꯎꯔꯨꯕꯗꯒꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯒ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯕꯅꯤꯗ ꯁꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯁꯤꯡꯖꯨ ꯕ꯭ꯂꯣꯛ ꯑꯣꯟꯊꯣꯛꯑꯅꯤ ꯃꯔꯝꯗꯤ ꯑꯩ ꯑꯇꯣꯞꯄ ꯀꯌꯥ ꯆꯥꯗ꯭ꯔꯦꯗꯅ ꯁꯤꯡꯖꯨ ꯉꯥꯛꯇꯅꯦ ꯑꯩꯅ ꯆꯥꯔꯤꯁꯦ ꯁꯤ ꯂꯝꯕꯤꯁꯤꯗꯤ ꯂꯣꯁ ꯑꯣꯏꯔꯦ ꯃꯇꯦꯛ ꯑꯃ ꯂꯥ 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 ꯉꯥ ꯃꯆꯥ ꯃꯌꯥꯝ ꯆꯦꯜꯂꯦꯗꯣ ꯏꯃꯥ ꯑꯩ ꯂꯥꯛꯄꯗꯤ ꯀꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯎꯔꯣꯏꯗ ꯀꯅꯥꯅ ꯑꯩꯒꯤ ꯐꯣꯟ ꯀꯦꯃꯦꯔꯥꯁꯤꯗ ꯎꯗꯣꯏꯅꯣ ꯂꯥꯛꯑꯦ ꯑꯃ ꯍꯦꯛ ꯂꯪꯁꯜꯂꯛꯑꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯈꯨꯍꯦꯛꯇꯨ ꯄꯨꯔꯥ ꯂꯣꯛꯇꯥꯛꯇꯒꯤ ꯍꯦꯛꯄ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯩꯑꯕ ꯁꯦꯡꯉꯨꯅꯦ ꯑꯁꯦꯡꯕꯩ ꯐꯖꯗ꯭ꯔꯥ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯝ ꯆꯥꯅꯈꯤꯕꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯀꯤꯡꯁꯤꯜꯂꯛꯑꯣꯁꯦ ꯍꯣꯏ ꯀꯩꯅꯣꯅꯦ ꯑꯣꯛꯄꯒꯤꯗ ꯑꯩ ꯂꯩꯔꯤꯀꯣ ꯃꯤꯊꯥꯏ ꯎꯝꯕꯤ ꯃꯁꯤ ꯁꯥꯎꯔꯛꯇꯅ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗ ꯁꯣ ꯔꯤꯐ꯭ꯔꯦꯁꯤꯡ ꯁꯣ ꯋꯥꯎ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯩꯕꯁꯦ ꯌꯥꯝꯗꯤ ꯌꯥꯝ ꯁꯜꯂꯛꯑꯦ ꯁꯦ ꯅꯈꯨꯠꯇ ꯄꯤꯔꯣ ꯐꯪꯍꯜꯂꯨ ꯆꯣꯠꯀꯦꯁꯤꯅꯤ ꯑꯗꯨꯝꯇ ꯌꯦꯡꯒꯦ ꯄꯤꯔꯣ ꯐꯖꯔ ꯆꯥꯃꯣꯜꯂꯦ ꯁꯤꯗꯤ ꯐꯖꯩ ꯁꯦ ꯅꯈꯨꯠꯇꯨ ꯌꯥꯔꯗ꯭ꯔꯥ ꯁꯤꯁꯨ ꯐꯖꯩ ꯊꯔꯣ ꯃꯔꯤꯒ ꯁꯤꯡꯖꯨ ꯆꯥꯕ ꯍꯥꯎꯋꯦꯅ ꯊꯔꯣ ꯃꯔꯤ ꯍꯦꯛꯄ ꯀꯨꯝꯃꯛꯏ ꯑꯩꯈꯣꯏ ꯇꯨ ꯇꯦꯟꯊꯥꯗꯅꯦ ꯇꯦꯟꯊꯥ ꯍꯩꯕꯨꯡ ꯆꯤꯡꯉꯝꯃꯅꯤ ꯁ꯭ꯋꯥꯏꯗꯤ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯊꯔꯣ ꯃꯌꯥꯝꯁꯦ ꯉꯥꯎꯋꯦ ꯍꯥꯏꯕ ꯎꯕꯗ ꯑꯩꯈꯣꯏ ꯊꯔꯣ ꯍꯦꯛꯏꯁꯦ ꯃꯥꯅꯅꯤ ꯂꯣꯏꯅ ꯊꯔꯣꯁꯦ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯨ ꯇꯧꯊ꯭ꯔꯥꯛꯇꯨꯁꯨ ꯎꯠꯀꯦ ꯍꯦꯛꯎ ꯀꯩꯅꯣ ꯍꯣꯏ ꯃꯁꯤ ꯈꯨꯌꯥꯝꯁꯦ ꯌꯦꯡꯉꯣ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯁꯤ ꯃꯤꯅꯁꯨ ꯍꯦꯛꯑꯝꯃꯅꯤ ꯂꯣꯏꯅꯀꯣ ꯁꯦꯡꯉꯣ ꯁꯤ ꯂꯧ ꯊꯥꯅꯕ ꯂꯧꯅꯦꯕꯀꯣ ꯂꯧ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯊꯔꯣꯒꯤ ꯐꯥꯝ ꯑꯣꯏꯈ꯭ꯔꯦ ꯆꯤꯡ ꯌꯧꯔꯤꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯦ ꯆꯤꯡ ꯌꯧꯅꯤꯅ ꯆꯤꯡꯁꯨ ꯂꯩꯔꯦ ꯆꯤꯡ ꯆꯤꯡꯁꯟꯒꯦ ꯁꯦꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯥꯏꯐꯣꯟꯁꯤꯗ ꯑꯩꯒꯤ ꯑꯥꯏꯐꯣꯟꯁꯤꯗ ꯆꯤꯡ ꯆꯤꯡꯁꯟꯖꯒꯦ ꯋꯥꯎ ꯂꯣꯛꯇꯥꯛ ꯀꯆꯥ ꯑꯗꯨ ꯃꯤ ꯑꯥꯗꯁꯨ ꯉꯥ ꯐꯥꯅꯔꯤ ꯉꯥ ꯂꯣꯡꯅ ꯊꯤꯜꯂꯒ ꯐꯥꯕ ꯈꯔ ꯑꯗꯣ ꯉꯥ ꯂꯣꯡꯅ ꯊꯤꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯐꯖꯩꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯍꯥꯏꯗꯨ ꯍꯦꯛ ꯑꯣꯏꯔꯦ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦꯅ ꯈꯟꯕ ꯅꯠꯇꯦꯕ ꯇꯨꯡ ꯗꯨꯡ ꯇꯨꯡ ꯗꯨꯡ tung dung 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 तुझको बना करके तुझको बना करके तुझको बना करके करीबन है भजन तेरा है यामे होरेन सिंजु चानबने थोइन नुंसा मरक्सिदा सिंजु सिगा चाबा हावेना हेक लाइन तो खुयाम जे हायबा फाइदि लौ नत्रे अमता फाइदि लौ नत्रे थरो ला थरो तारे असा तो गिसे हुने नते हालक्तोइने सोमदा म असोमदा लानफाम लेरमो
Kai. Iya, sang harga dia kok. Ada satu dia udah. Hanto, gap tamo video nam. Aku tu piro. Kai pige. Này cô. Cô cuốn là pais. Lam phang nó mà lên. Adi di phangada mandro. Phang ni putar ra đi. Ki Is iroi bai tab sinangai kre. yu da ni tel đi. Yu bai ta bai ta. Hai bai ta. Thằng cũng thầu nè. Phangaba siang ko. Phangaba ne hai ba makut na. Na ku tu piro. Tụi mình đang gửi hết tha rồi. Asi payo. Baby nang na tu payo. Nung sit sit li na pising na hai humli. Ai video ko nam sit tera. Xuống đây lấy lâu nè. Ni video nam. Nói chút đây. So ti so ne hai ru dab le dab ka ri. Ai so le. Nang da na. Nói chú đấy tôi. Kaya ang ngumuli kaya am suwan siya. Marutan mo sin. Angau ba lilak tabi am phagre. Anh sẽ phải. Natra di am mot tawri. Xoay sim am này làm đi làm nhiều tà này. Taroi. Ai kan ne yan ge. Đang kita ngomong aja. Do. Oh, 1 kilo. Ho ka sing dilo. Oi, 1 kilo ya. Yare adu he ge yar ni yam yaman gre. Oh. Wow, ada satu tuh. Ada Ngai kho adu sat pa du se. Phajai yam na. Ngai kho ne nang ba video am de nam gi ge ching ni lai me nang su. Kanang kita dari ini mana? Kong adu pun ada mana payo? Jangan ni keno. Ya lah, ada ya ya. Adu hay agak. Itu aku mari deh kok. Samu sih tan yang kali. Adu untuk ke? Paje he pat pas yaw ini. Asi maku mathaki mana adu ne palai. Asi samu je khodi samu ko we no di kai ko gemete na kai ko na ki khang. Tat kare. Phajatra. Sidi yaw ta. Bas con gì xuống nan thế. Cái khâu rồi cái nan thế. Yare karo yare. Ya, start. Yam ni. Dum payo. Karai no udre. Chalo. Yes. Sinondro okay ya dum la na krisi mathak to thamu yang kya? Atia mathak ta. Ayya, phajatra. Ngai ko dum payo ko. Đâu ram cái người. Phajai yam na. Yare. Nan ko labu kummo yaad rishi. Hema udre. Samdon dilo enge. Sak phajabani na uro. Humang na loy. How le friend singi phajin sem de le sarak ke. Ngasai he uba kariba tharo mari kari kara du selai masan me am hapsal le kari no. Video se tien na ban adum dekisina hawai ngaura ka sugai ba. Hawai saro hum thokpi ga ni matuk tan loi ramme. Karai duka sigi morok se khar haijel lage. Saning mana isai use geron tawise. Mimi hapsal le to khai rake. Se tot pelor ga muna makke. Nam ghi geda. Hau đó mà lấy ai đem phô sa đi si tharo mari ka sab se. Tuning khop manam si wow ta re he nusiam. Mai kontrol. Loi re tot pa. Masih apa hau bro? Tot pa loi re. Sa ba hor ge ko. Si ma ngai ko. Si hana sa ge ko mayam. Không biết hả? Này thì con nói mèo em sao rồi? Mà ra là vương gì con gì. Ra đây, mình em sao mình做啲嘢啫？先嚟嘅 video。係，都嚟嚟啱我打定電啦，今日變咗冇啊，拜。